ꯑꯩꯈꯣꯏ ꯉꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯒꯦꯝ ꯑꯃꯈꯛ ꯁꯥꯟꯅꯖꯒꯦ ꯒꯦꯝꯁꯦ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ ꯁꯔꯨꯛ ꯆꯔꯛꯀꯦ ꯍꯥꯏꯐꯦꯠ ꯒꯦꯝꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯒꯦꯝꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯅꯤꯡ ꯏꯇꯪ ꯊꯪꯕ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯃꯊꯪ ꯊꯪꯅꯕꯗ ꯁꯨꯝ ꯃꯊꯪ ꯋꯥꯗꯣ ꯄꯥꯎꯗ ꯇꯝꯅꯈꯤꯗꯣꯏꯅꯦꯕ ꯄꯥꯎ ꯇꯝꯅꯔꯀꯥꯟꯗꯨꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯉꯥꯡꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯉꯁꯥꯏ ꯑꯩꯅ ꯑꯄꯥꯝꯕ ꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯏꯔꯣꯏ ꯂꯣꯏꯕꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯃꯛ ꯑꯔꯣꯏꯕꯗ ꯂꯦꯞꯄꯤꯕ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯀꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯄꯨꯔꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯄꯨꯔꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯄꯨꯔꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧ ꯑꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯈꯣꯏꯃꯨꯅ ꯈꯣꯏꯔꯥꯡꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯈꯣꯏꯃꯨꯅ ꯈꯣꯏꯔꯥꯡꯗ 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 ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯈꯣꯏꯔꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯤ ꯅꯤꯡꯊꯧꯒꯤ ꯂꯩꯔꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯅꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯤ ꯀꯔꯤꯕ ꯅꯤꯡꯊꯧꯒꯤ ꯈꯣꯡꯅꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯅꯥꯡꯗ ꯇꯥꯔꯣ ꯃꯌꯥꯝ ꯀꯟꯅ ꯍꯥꯏꯔꯣ ꯂꯥꯎꯔꯕꯅꯦ ꯃꯌꯥꯝꯅ ꯍꯥꯏꯈ꯭ꯔꯣꯕ ꯅꯤꯡꯊꯧꯒꯤ ꯈꯣꯡꯅꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂꯒ ꯆꯥꯁꯤ ꯕꯤꯂꯤꯅꯥꯗ ꯑꯃꯨꯛ ꯍꯥꯏꯍꯜꯂꯒꯦ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯅꯥꯡꯗ ꯍꯩꯅꯧ ꯃꯦꯠꯂ ꯆꯥꯎꯋꯦ ꯃꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯒꯦ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯈꯣꯏꯃꯨꯅ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯗꯨ ꯃꯦꯠꯂꯒ ꯆꯥꯁꯤ ꯌꯥꯝ ꯈꯦꯠꯅꯔꯝꯃꯦ